ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯣꯡꯃ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯈꯨꯡꯒꯪꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯆꯦꯟꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯂꯨ ꯂꯥꯡ ꯀꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ 이khang khangꯧꯗꯅ ꯇꯨꯔꯦꯟꯒꯤ ꯁꯦꯜ ꯑꯗꯨꯗ ꯉꯥ ꯃꯕꯨꯛ ꯁꯦꯒꯥꯏꯕ ꯈꯔ ꯇꯥꯎꯊꯔꯛꯈꯤ꯫ ꯇꯥꯎꯊꯔꯛꯏꯕ ꯉꯥꯁꯤꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯁꯦꯒꯥꯏꯖꯔꯕꯁꯨ ꯉꯥꯗꯨꯒꯤ ꯃꯁꯥꯗꯤ ꯇꯒꯠ-ꯇꯒꯠ ꯂꯣꯏꯅ ꯇꯦꯛꯑꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯗꯨꯗ ꯇꯨꯔꯦꯟꯗꯨꯗ ꯀꯨꯝꯃꯤꯕ ꯅꯨꯄꯥꯗꯨꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤ ꯃꯇꯧꯅꯣ ꯉꯥꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥ ꯇꯒꯠ-ꯇꯒꯠ ꯂꯣꯏꯅ ꯇꯦꯛꯏ꯫ ꯇꯧꯕꯇꯕꯨ ꯉꯥ ꯑꯁꯤꯒꯤ ꯃꯕꯨꯛ ꯃꯊꯤꯕꯣꯡꯁꯤꯡ ꯑꯁꯤꯗꯤ ꯁꯥꯒꯨꯝꯕ ꯑꯃꯅ ꯀꯣꯊꯣꯛꯑꯒ ꯆꯥꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯕꯨꯛꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯁꯦꯒꯥꯏꯗꯨꯅ ꯇꯥꯎꯊꯔꯛꯏꯕꯁꯤꯕꯨ ꯇꯁꯦꯡꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯑꯆꯧꯕ ꯁꯥꯁꯤꯡꯅ ꯆꯥꯔꯤꯕꯖꯥꯔꯥ? ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯂꯣꯏ꯫ ꯌꯨꯝꯗ ꯊꯨꯅ ꯀꯥꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯨ ꯂꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯆꯦꯔꯛ ꯑꯗꯨꯗ ꯇꯨꯔꯦꯟꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯑꯄꯤꯛꯄ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯁꯖꯤ ꯂꯝꯑꯣꯛꯅꯆꯤꯡꯕ ꯁꯥ ꯃꯈꯜ ꯈꯔ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯟꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯅ ꯃꯥꯁꯨ ꯇꯨꯡ ꯍꯟꯅ ꯂꯩꯗꯨꯅ ꯆꯦꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯅ ꯇꯨꯡ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯉꯛꯄꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏꯒꯨꯝꯅ ꯇꯧꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ ꯈꯪꯗꯕ ꯑꯃ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡꯅ ꯆꯦꯜꯂꯛꯏꯕ ꯃꯔꯛ ꯑꯗꯨꯗ ꯑꯉꯛꯄ ꯁꯥ ꯃꯈꯜ ꯑꯗꯨꯁꯨ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯦꯟꯅ ꯀꯞꯄꯝꯃꯤ꯫ ꯑꯣ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕ꯫ ꯌꯦꯡꯕꯗ ꯇꯝꯊꯤꯔꯕ ꯁꯥꯔ ꯃꯤꯔ ꯍꯤꯡꯆꯥꯕꯤꯔ ꯈꯪꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯃꯥꯅ ꯄꯨꯔꯛꯏꯕ ꯂꯨ ꯂꯥꯡꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯍꯨꯟꯗꯔꯝꯃꯒ ꯃꯁꯥ ꯈꯛꯇ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ꯫ ꯐꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯌꯥꯡꯅ ꯆꯦꯟꯖꯔꯕꯁꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ ꯈꯪꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯝꯈꯤ꯫ ꯌꯦꯡꯕꯗ ꯀꯤꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯃꯥꯏꯗ ꯃꯃꯥꯏꯗ ꯎꯞꯄꯒ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯑꯣꯟꯈꯠꯂꯒ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯧꯅꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯒꯨꯝꯅ ꯇꯧꯔꯒ ꯃꯈꯨꯠ ꯃꯈꯣꯡ ꯂꯝꯃꯨꯛ ꯁꯥꯡꯉꯒ ꯃꯁꯥ ꯄꯨꯝꯕꯅ ꯃꯇꯨ ꯖꯣꯝ-ꯖꯣꯝ ꯂꯥꯎꯏ꯫ ꯑꯉꯛꯄ ꯃꯈꯜꯒꯤ ꯖꯤꯕ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯈꯣꯡꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯤꯔꯕ ꯖꯤꯕ ꯃꯈꯜ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨꯗꯤ ꯑꯣꯟꯅ ꯇꯩꯅꯅ ꯃꯁꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯄꯥꯜꯂꯤ꯫ ꯑꯀꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯃꯐꯝ ꯑꯗꯥꯏꯗ ꯀꯣꯏꯂꯥꯎ ꯂꯥꯎꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯀꯅꯥ ꯂꯩꯒꯦ? ꯌꯨꯝꯗ ꯑꯩꯒꯤ ꯏꯇꯨ ꯏꯆꯥ ꯂꯩꯍꯧꯔꯤ꯫ ꯇꯝꯊꯤꯔꯕ ꯁꯥ ꯃꯈꯜ ꯑꯁꯤꯅ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯣꯟꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯞꯂꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯃꯈꯜꯒꯤ ꯖꯤꯕ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯣꯟꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯡꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯀꯤꯕ ꯁꯥꯒꯨꯝꯂꯕ ꯖꯤꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯥꯒꯤ ꯁꯥꯡꯂꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯄꯥꯏꯔꯒ ꯎꯃꯪ ꯇꯝꯅ ꯁꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯖꯔꯕꯁꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯁꯥꯒꯨꯝꯂꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯂꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯖꯤꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯎꯃꯪꯗ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯅ ꯊꯋꯥꯏ ꯋꯥꯅ ꯍꯜꯂꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯐꯥꯎ ꯍꯜꯂꯛꯇꯕꯗꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯊꯋꯥꯏ ꯋꯥꯅ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯈꯔ ꯉꯥ ꯐꯥꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯉꯥꯏꯅꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯄꯥ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯉꯥ ꯐꯥꯔꯨꯔꯒ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯎꯏ ꯑꯃꯠꯇ ꯍꯥꯏꯅꯔꯛꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯊꯦꯡꯅꯗ꯭ꯔꯤ, ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕꯅꯤ ꯈꯨꯝꯅꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯈꯨꯟꯗꯨꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯃꯅ ꯃꯥꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨ ꯂꯥꯡꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯀꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯅꯁꯨ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨ ꯂꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯐꯪꯉꯛꯄꯅꯣ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ,
Phana kuina aisu turena nga phaduna leirubani. Ngasidi aisu umanggi nakanda sialiba turena domda manung khara hanjana sangoi. Matam aduda aina lulangsing asi thengnarakpani hairakhi. Matauda khundugi miyoisingna nupi adugi mataudu nungairaktabadagi asumna hairami. Ibema, hayeng nongan phau yengasi. Kanana khangni hayeng nong hek nganbaga. Akhoi mayamna yahauraktringaida nangi nupado halakpasu. Karigumba maduda halaktre nang karimata wagano. Akhoi asukyamna leirisidi. Mayam puna hongnarga hayeng nong hek nganbaga. Nangi nupado thiba chaluge. Kasidi namana sasai sing chathoga yumda leiruro. Wakanda kya henjanna mi paiba wakan khalukino. Karisu tawramoy mafam chaba amada hing yairektuna. Ngajau lumbu weiramgani. Nupi adusu mayamgi wafam adu tarba matung. Mayumda ituk-tuk tharaga changkhi. Masigi matung nongalapho mangkhriba nupa adu mayumda halaktabadagi. Mayam changdana turenga umang aduga tainariba mafam adomda changduna. Koithi thiba haurakhi. Ayung anda angan badagi thirakpaduna numit sap yunga phau. Mayamduna koithi thibada phangba kauba leiramde. Konadi khungi miyoi singaduna umangi asukpa mafam amada. Mangkhriba nupa adugi phurit phiron singadu segairaga. Masi taba thengnarakhi. Matau aduda mayam cha wakhala mamam khanba hongnarami. Nupa adu sa kaina chelaga pukre hinga maroi haibasi. Maduna khunja singsu nupa adugi phurit phiron singadu phungkalaga. Mayum-mayumda hanarakhi. Aduga magi nupi da sinabirami. Nupi aduna sumagi mapuroiba hingna kaisu leiramaroi khangami. Asumna khulladuda ihan hana nupa ama mafamarang khangdana mangki. Masigi matung marak-marakta khulladuda leiba miyoi singna turenda kumduna nga phanaringai. Yengbada kiraba hangoiba sakpham. Nupi amagi miyong mitaw sumanba angakpa makhangi jiba adu. Marak-marakta thengnaba uba mi yaungnarakhi. Nongmaso khundugi nupa kharana turenda in khanduna nga pharingai. Numit changkhibaga akiba makhangi jiba adu. Lamna umanga tainaba turen mapanda phamduna. Saying set-setuna chaba uhauki. Madu hek urakpada mayamsu masa-masada akiba mamam poknakhi. Karamba makhangi sano masidi. Mi sumande kai sawam sumande. Yongjaw amagi matawgum wang charuka yengbada. Hangoiba mapuida. Mafam asidabo asigumba kiba sasing asubu yaura bazara. Mafam kalaidagi lai bazano hainarami. Konadi marak-marakta khulladugi miyoi ama ani. Turena duda nga phaba kungkhibadagi. Mayumda hanarakhide. Mafam marang khangdana mangba hongngarakhi. Mangkhriba miyoi sing adusu nupana namna loina mangami. Nupi amata mangba yaurongkhide. Mataw kiyasda khungi nupa singto turena duda kumdana nga pharuba kinarami. Khunja singsu amata oina pulaga watana ba haurakhi. Andak khullasida nupa sing mathang mangba hauri ibasi. Sa kaina sienbati mande. Nupi su turena sida kumduna nga phaba sanaribani. Aduba nupi di amata mangde. Nupa khaktani. Sa kaina sienbu oiragani nupa haiba leite nupi haiba leite. Loina asiyana yaudoribani. Handaki matang sidi lai gumana seli bazara. Hana laitin khuramaga yengsi. Kona makha tarakpada mayam amuk kari tawsige to tanarasi hainarami. Asumna wariptugi makha puna khungi miyoi singaduna. Turen mapaladai da laitin gi thabak thoram pangthoami. Phana adumna laitin khuramjarabasu khundugi nupa singde. Turen adu da bo hek kungkhrabadi mayumda hanjanarakkhide. Mangba haibado oiki. Adubo nongmadi thangnaba khullamadagi ahlamak khullatu da laami. Ahladuna khunja singda sumna hairami. Aina ngasi khullasi da changi basi atai kari kisu nate. Khullasi awaba tare khudung thiba nangadore haidana changakpani. Yenguna koina mangkhre haidana thinariba miyoi singadu. Sa kaina sienba mata nate. Laina sienba su nate. Nakoigi khullasi gi turensiga tainana leiriba. Umang ngasida mi tangkhai sa tangkhai. Suklaba mafam amada nupigi sawong sadagumlaba jiba makhalama leiri. Mamingna lokdrawi kawi. Lokdrawi hairiba jiba makhalasi. Nupada makhallaga. Makoina pharaga makoiga yumbanbagi punsi mari chathaminai. Anamana makoigi makuta takraba maraibak thiraba nupasing adudi. Amukhana makoigi makutagi nanthokduna senba ngamde. Senkinaba honarabasu lokdrawi hairiba jiba makhalasina. Makoida itop-topa sakti tonganba gullama yawi. Makoigi maray singaduna nupasing adugi makut makong. Khongsa pumba lekthoaga loina thammi. Maduba hek tawkrabadi nupasing adu makut makong tumsilaktuna. Khong thangba chatpa amata ngamamde. Matam kharagi matungdadi taibang miyuba khoiga makoiga chinjak manaraktabadagi.
ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕ ꯅꯨꯄꯥ ꯄꯨꯝꯕ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯇꯨꯅ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯃꯩ ꯎꯕꯁꯨ ꯌꯥꯗꯦ꯫ ꯑꯅꯝꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯄꯨꯝꯕ ꯃꯩ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤ ꯌꯥꯝꯅ ꯀꯤꯒꯜꯂꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯁꯨ ꯃꯩꯁꯤ ꯌꯥꯝꯅ ꯀꯤ꯫ ꯑꯅꯝꯕꯅ ꯁꯨꯛꯂꯕ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯧꯕ ꯉꯝꯗꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯥꯁꯤꯡꯕꯨ ꯐꯥꯗꯨꯅ ꯃꯈꯣꯏꯅ ꯊꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯁꯦꯠꯇꯨꯅ ꯍꯤꯡꯅ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯇꯝꯊꯤꯔꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯍꯥꯟꯅꯗꯤ ꯑꯋꯥꯡꯕ ꯆꯤꯡꯄꯥꯠ ꯇꯨꯔꯦꯟꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨ, ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯃꯥꯡꯕ ꯍꯧꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯩꯒꯤ ꯈꯨꯟꯗ ꯌꯧꯔꯦ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅꯕ ꯄꯥꯎ ꯇꯝꯕ ꯂꯥꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯇꯨꯔꯦꯟ ꯑꯃꯗ ꯉꯥꯒꯨꯝꯕ ꯃꯕꯨꯛ ꯁꯦꯒꯥꯏꯔꯒ ꯇꯥꯔꯝꯕ ꯊꯦꯡꯅꯔꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯅꯛꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯀꯥꯎꯒꯅꯨ꯫ ꯅꯨꯡꯂꯛꯇ ꯂꯣꯠꯇꯨꯅ ꯂꯩꯕ ꯋꯥꯏꯈꯨꯅ ꯀꯪꯐꯥꯟꯗ ꯀꯥꯔꯛꯑꯕ ꯖꯤꯕ ꯑꯁꯤꯒꯤ ꯃꯅꯝ ꯈꯪꯕꯗꯒꯤ ꯋꯥꯏꯈꯨꯔꯁꯤꯡ ꯑꯗꯨꯅ ꯀꯥꯔꯛꯄꯅꯤ꯫ ꯃꯈꯣꯏꯁꯤ ꯁꯥ ꯀꯩꯅꯐꯥꯎ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯀꯤꯕꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯆꯤꯡꯒ ꯇꯨꯔꯦꯟꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯆꯪꯒꯅꯨ꯫ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨ, ꯈꯨꯜ ꯑꯁꯤꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯎꯃꯪ ꯋꯥꯃꯪꯗ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯌꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯊꯣꯔꯛꯄ ꯉꯝꯗꯦ꯫ ꯅꯣꯡꯖꯨ ꯊꯥ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯁꯨꯛꯂꯕ ꯎꯃꯪ ꯋꯥꯃꯪꯗꯒꯤ ꯊꯣꯔꯛꯇꯣꯔꯤꯕꯁꯤ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯗ ꯀꯤꯕꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯍꯜ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯇꯩ ꯈꯨꯟꯁꯤꯡꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯜꯂꯨꯈꯤꯒꯦ꯫ ꯅꯈꯣꯏꯅꯁꯨ ꯈꯪꯗ ꯎꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯊꯣꯔꯛꯏꯕ ꯖꯤꯕ ꯃꯈꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯗ꯭ꯔꯥꯎꯕꯤ ꯀꯧꯏ ꯍꯥꯏꯗꯅ ꯋꯥꯔꯤ ꯇꯝꯃꯨ꯫ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯗꯨ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯠ ꯇꯨꯔꯦꯟ ꯎꯃꯪ ꯋꯥꯃꯪꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯅꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯅꯛꯄ ꯈꯨꯟꯗꯨꯒ ꯇꯥꯏꯅꯅ ꯂꯩꯕ ꯄꯥꯠ ꯇꯨꯔꯦꯟꯁꯤꯡꯗꯗꯤ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯐꯥꯔꯛꯄ ꯈꯨꯟꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯗ ꯐꯥꯔꯒ ꯂꯣꯏꯅ ꯊꯅꯝꯃꯤ꯫ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯐꯥꯔꯛꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤꯁꯤꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ, ꯑꯩꯒꯤ ꯏꯇꯨ ꯏꯆꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯅꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯎꯗꯕ ꯀꯨꯏꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯕꯗꯤ ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯍꯧꯒꯠꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯃꯝꯈꯤꯗꯦ꯫ ꯃꯥꯒꯤ ꯈꯣꯡꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯇꯨꯝꯁꯜꯂꯒ ꯂꯦꯞꯄ ꯉꯝꯃꯝꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯞꯄ ꯊꯦꯝꯕꯤꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯁꯤꯕ ꯍꯟ ꯆꯪꯉꯕ ꯁꯥꯗꯨꯝ ꯑꯃ ꯅꯨꯄꯥꯗꯨꯒꯤ ꯃꯌꯥꯗ ꯏꯟꯁꯤꯜꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯪꯒꯣꯏ ꯆꯥꯅꯤꯡꯗ ꯀꯞꯇꯨꯅ ꯁꯥꯗꯨꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯠꯁꯜꯂꯝꯃꯤ꯫ ꯅꯥꯛ ꯌꯦꯠꯇꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯠꯊ ꯄꯨꯝꯊꯔꯕ ꯀꯌా ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩ꯫ ꯁꯤꯔꯦ ꯈꯪꯂꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯔꯛ ꯑꯗꯨꯗ ꯂꯧꯗ꯭ꯔꯥꯎꯕꯤꯁꯤꯡ ꯑꯗꯨꯅ ꯍꯤꯞꯆꯜꯂꯒ ꯇꯨꯝꯃꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯕ ꯀꯤꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯗ ꯅꯤꯃꯥꯏ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯃꯥꯏꯁꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯤꯃꯥꯏꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯥꯊꯣꯛꯄꯤ ꯀꯧꯏ꯫ ꯅꯤꯃꯥꯏꯒꯤ ꯅꯨꯄꯤ ꯁꯅꯥꯊꯣꯛꯄꯤꯁꯤ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩ꯫ ꯃꯤ ꯂꯥꯏꯁꯨ ꯀꯤꯒꯟꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯊꯧꯔꯝ ꯃꯥꯁꯨ ꯂꯣꯏꯅ ꯇꯧꯕ ꯍꯩ꯫ ꯅꯣꯡꯃꯗꯤ ꯅꯤꯃꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯥꯏꯔꯤꯕ ꯁꯥꯔ ꯃꯤꯔ ꯈꯪꯗ꯭ꯔꯕ ꯖꯤꯕ ꯃꯈꯜ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯕꯗꯤ ꯁꯅꯥꯊꯣꯛꯄꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯩꯗꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯊꯣꯛꯄꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯧꯗ꯭ꯔꯥꯎꯕꯤꯕꯨ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯉꯝꯃꯤꯕ, ꯅꯨꯄꯤ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯉꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯃꯥꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯪꯗꯦ, ꯑꯩꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤꯅꯕꯨ ꯍꯦꯛ ꯐꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯈ꯭ꯔꯅꯤ꯫ ꯅꯪꯁꯨ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯀꯅꯨ꯫ ꯏꯆꯥ ꯑꯅꯤꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯊꯣꯛꯄꯤꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯃꯤꯁꯨ ꯃꯥꯟꯕ ꯁꯥ ꯃꯤꯁꯨ ꯅꯠꯇꯕ ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯖꯤꯕ ꯃꯈꯜ ꯑꯗꯨꯒ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯔꯒꯗꯤ ꯉꯁꯤꯃꯛ ꯆꯠꯁꯛꯈꯣ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ꯫ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯁꯅꯥꯊꯣꯛꯄꯤ ꯅꯤꯃꯥꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯁꯨ ꯂꯧꯗ꯭ꯔꯥꯎꯕꯤꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯈꯨꯜꯗꯒꯤꯁꯨ ꯅꯨꯄꯥ ꯑꯃ ꯑꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯁꯥ ꯃꯁꯥꯗ ꯆꯦꯛꯁꯤꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯅꯤꯃꯥꯏ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯊꯣꯛꯄꯤꯁꯨ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ꯫
ꯆꯩꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯂꯧꯖꯥꯎꯕꯤꯅ ꯅꯨꯄꯥ ꯑꯃꯁꯨ ꯑꯃꯨꯛ ꯁꯤꯅ ꯈꯨꯟꯖꯥꯁꯤꯡ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯂꯧꯖꯥꯎꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯅꯤꯃꯥꯏꯗꯁꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯖꯥꯎꯕꯤꯅ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏꯗꯨ ꯊꯤꯔꯨꯁꯤ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯃꯥꯏꯁꯨ ꯃꯁꯥꯗ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯃꯌꯥꯝꯗꯨꯒ ꯂꯧꯖꯥꯎꯕꯤ ꯇꯥꯟꯕ ꯆꯠꯅꯕ ꯊꯣꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯊꯣꯛꯄꯤꯅꯁꯨ ꯅꯤꯃꯥꯏꯗ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ, ꯃꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇꯒꯤ ꯇꯣꯈꯥꯏꯅ ꯇꯥꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒ ꯅꯤꯃꯥꯏꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯃꯈꯣꯏꯁꯨ ꯎꯃꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯧꯖꯥꯎꯕꯤꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯄꯗ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯗ ꯆꯪꯗꯕ ꯌꯥꯔꯝꯗꯦ꯫ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯌꯥꯔꯝꯗꯦ꯫ ꯖꯒꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯧꯖꯥꯎꯕꯤꯗꯨ ꯂꯩꯔꯝꯒꯅꯤ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯀꯦꯔꯥ ꯍꯪꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯈꯨꯟꯖꯥꯁꯤꯡꯒ ꯄꯨꯟꯅ ꯂꯧꯖꯥꯎꯕꯤꯗꯨ ꯊꯤꯕ ꯆꯪꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯉꯛꯄꯗ ꯅꯤꯃꯥꯏꯅ ꯂꯧꯖꯥꯎꯕꯤ ꯑꯃ ꯆꯦꯟꯁꯤꯟꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯅꯤꯃꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯑꯁꯨꯛꯄ ꯖꯒꯥ ꯑꯃꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯁꯨ ꯅꯤꯃꯥꯏꯒ ꯇꯣꯈꯥꯏ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯤꯃꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯏꯟꯅꯔꯨꯕꯗ ꯃꯐꯝ ꯈꯪꯉꯝꯈꯤꯗꯦ꯫ ꯅꯤꯃꯥꯏꯁꯨ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃꯠꯇ ꯏꯟꯅꯔꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯤꯃꯥꯏꯒꯤ ꯅꯥꯛ ꯌꯦꯠꯇ ꯄꯣꯠꯁꯛ ꯑꯃꯅ ꯂꯨꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯄꯒꯤ ꯁꯧꯝ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯥ ꯃꯁꯥꯃꯛꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯦꯜ ꯑꯗꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯕꯗ ꯍꯪꯒꯣꯏꯔꯕ ꯂꯧꯖꯥꯎꯕꯤ ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯅꯤꯃꯥꯏ ꯇꯝꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯃꯨꯛ ꯊꯣꯔꯛꯇꯨꯅ ꯅꯤꯃꯥꯏꯕꯨ ꯐꯥꯅꯕ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯅꯤꯃꯥꯏꯁꯨ ꯃꯥꯒꯤ ꯇꯦꯜ ꯑꯗꯨꯅ ꯂꯧꯖꯥꯎꯕꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯥꯒꯤ ꯇꯦꯟꯖꯩꯅ ꯂꯧꯖꯥꯎꯕꯤꯁꯤꯡ ꯑꯗꯨꯗ ꯄꯥꯟꯖꯔꯕꯁꯨ ꯂꯧꯖꯥꯎꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯅꯤꯃꯥꯏꯕꯨ ꯐꯥꯔꯒ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯟꯈꯤ꯫ ꯅꯤꯃꯥꯏꯒ ꯂꯥꯡꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯅꯤꯃꯥꯏꯕꯨ ꯊꯤꯕ ꯐꯪꯉꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯑꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯅꯥꯊꯣꯛꯄꯤꯅ ꯈꯨꯟꯖꯤꯟꯅ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯍꯜꯂꯛꯏꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯎꯕ ꯎꯔꯛꯇꯕꯗꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯇ ꯁꯅꯥꯊꯣꯛꯄꯤꯗ ꯎꯃꯪ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯁꯅꯥꯊꯣꯛꯄꯤꯁꯨ ꯀꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯊꯤꯔꯨꯒꯦ ꯍꯥꯏꯗꯅ ꯎꯃꯪ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯁꯅꯥꯊꯣꯛꯄꯤꯕꯨ ꯈꯥꯝꯃꯝꯃꯤ꯫ ꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯇꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯅꯥꯊꯣꯛꯄꯤꯅ ꯈꯨꯟꯖꯥꯁꯤꯡꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯤꯕ ꯆꯠꯄꯤꯌꯨ ꯍꯥꯏꯕꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯅꯣꯡ ꯅꯤꯅꯤ ꯊꯤꯔꯝꯃꯒ ꯇꯣꯛꯈꯤ꯫ ꯃꯔꯝꯗꯤ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯅꯤꯃꯥꯏ ꯂꯧꯖꯥꯎꯕꯤꯅ ꯐꯥꯔꯝꯃꯅꯤ ꯍꯤꯡꯉꯝꯃꯔꯣꯏꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯁꯅꯥꯊꯣꯛꯄꯤꯁꯨ ꯄꯦꯜꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯤꯃꯥꯏꯕꯨ ꯊꯤꯕ ꯆꯠꯂꯨꯒꯦ ꯈꯜꯂꯛꯈꯤ꯫ ꯃꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯃꯆꯥꯅꯨꯄꯤꯗ ꯁꯅꯥꯊꯣꯛꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩ ꯅꯄꯥꯕꯨ ꯊꯤꯕ ꯆꯠꯂꯨꯒꯦ꯫ ꯏꯃꯥꯅ ꯍꯜꯂꯛꯇꯕ ꯊꯣꯛꯑꯕꯁꯨ ꯅꯪ ꯅꯅꯥꯎꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ ꯅꯈꯣꯏꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯍꯜꯂꯛꯀꯦ꯫ ꯅꯈꯣꯏ ꯕꯕꯥꯕꯨꯁꯨ ꯏꯃꯥꯅ ꯄꯨꯔꯛꯀꯦ" ꯍꯥꯏꯔꯝꯃꯒ ꯁꯅꯥꯊꯣꯛꯄꯤ ꯃꯁꯥꯗ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯃꯥꯏꯕꯨ ꯊꯤꯔꯨꯅꯕ ꯎꯃꯪ ꯑꯗꯣꯝꯗ ꯆꯪꯉꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯁꯅꯥꯊꯣꯛꯄꯤꯅ ꯎꯃꯪ ꯑꯗꯨꯗ ꯁꯨꯝ ꯆꯪꯉꯛꯄꯗ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯟꯕ ꯃꯐꯝ ꯑꯃꯗ ꯅꯨꯡꯖꯥꯎ ꯂꯩꯕ ꯃꯄꯥ ꯑꯃ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯁꯥꯗ ꯄꯨꯡ ꯍꯦꯛ ꯏꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯈꯔꯅ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯟ ꯈꯔ ꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯁꯅꯥꯊꯣꯛꯄꯤꯁꯨ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯂꯧꯖꯥꯎꯕꯤꯅ ꯐꯥꯔꯒ ꯄꯨꯁꯟꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯇꯨꯔꯩ ꯃꯥꯔꯩ ꯍꯧꯒꯠꯄꯁꯨ ꯉꯝꯗ ꯃꯈꯥꯗ ꯀꯨꯜꯂꯒ ꯂꯧꯖꯥꯎꯕꯤꯒ ꯇꯨꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯕꯨꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯛꯄꯗ ꯅꯤꯃꯥꯏꯁꯨ ꯃꯇꯣꯝꯗ ꯃꯈꯥꯗ ꯍꯤꯞꯄꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯔꯒ ꯂꯩꯕ ꯎꯔꯛꯈꯤ꯫ ꯅꯤꯃꯥꯏꯒꯤ ꯃꯅꯥꯛꯇ ꯂꯧꯖꯥꯎꯕꯤ ꯑꯃꯅ ꯁꯪꯗꯨꯅ ꯐꯝꯃꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯊꯣꯛꯄꯤꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ, "ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯃꯈꯣꯏꯅ ꯎꯈ꯭ꯔꯗꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯁꯤꯒꯦ? ꯐꯔꯦ, ꯂꯧꯖꯥꯎꯕꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯈ꯭ꯔꯒꯦ" ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯊꯣꯛꯄꯤ ꯂꯧꯖꯥꯎꯕꯤꯁꯤꯡ ꯑꯗꯨ ꯇꯨꯝꯈꯤꯕ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯧꯖꯥꯎꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯐꯥꯔꯛꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯤꯞꯊꯔꯒ ꯂꯣꯏꯅ ꯇꯨꯝꯅꯈꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯁꯅꯥꯊꯣꯛꯄꯤꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯃꯥꯏꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯅꯤꯃꯥꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯊꯣꯛꯄꯤ ꯎꯕꯗ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯄ ꯄꯣꯛꯑꯝꯃꯤ꯫
Maramdi logdraubising aduna magi nupibusu ukrabadi soidana hatpikrani khanduna nimaina sanathokpibu mafam adudagi satkinaba hairami maduda sanathokpina sumna khumei aina nangonda haikriduni mathong malang khangdraba sasing asiga nanga leiminaba ngamloi ai nangbu thiba soidana lakani haidana hojikti aisu nang phangdri phau yumda halloi lao hogalo mafam asi thaduktuna satkrasi hairami nimai sumagi nupigi mathongna matik maguladu ubada masada thongna ma laksarami adubu nimai de hogat kangkhatpa amata ngamamkhide hek hogalakpada bom bom turami magi nupina masa paiduna yamna wana hugatnaba honnaringai sanathokpigi matungda logdraubi ama lepaga munna yengduna leiramki sanathokpi su logdraubi adubu urami madudagi magi phijida yapakpa thang aduna logdraubi adubu yanaba hai humba taurami phana adumna sanathokpina tawjarabasu logdraubi adugi asangba makuna muktang hairakpada sanathokpida lemaida upaga taakhi magi nupigi matawduda nimai su pakhatna khuru kunduna sanathokpigi manakta yamna wana sansaraka changami ngayaki matungdadi tumduna leiriba logdraubi sing adusu loina haugannarakhi asomnana sanathokpisu magi thawai manga sumangna pambai amatadi puthoke khanduna magi phijidagi mai samba yaba posak anikak lokthораktuna mafam adaida tariba unawana sing adu mai haugatnaba taurami adubo mafam jaga aduti logdraubina leipa mafam achotpa ingma mafam jaga oibanina mai haugatpadu pakpak sa uhaiba yaramdi asomdana logdraubi sing aduna sanathokpibu hanaba sumnakslakhi adubo itha thajadaba mong mataw amada unawana sing adu sanathokpina mai haugatuna barang barang loina sakhalakhi mai hek sakhalakpadagi logdraubi sing adu masada kiba amamongga loinana law khongba haunarakhi umang adugi akoibada sumai loina sakhalakhi mataw kya aduda logdraubi sing adu kiduna law khongba tawramaga mafam adudagi thawai hingnaba kaptuna senakhi laibak phabadagi atopa khunja kharasu logdraubi sing adugi khungul lerapa matamda umang aduda mai sakhaleiba mafam aduda yauraami makoina su jaga aduda oiramiba matawdu ubada punga khek ngakhi sanathokpiga magi nupaga ate atopa nupa sing adu busu khunja sing aduna mafam adudagi kanduna umang adugi mapanda puthorakhi atopa khunge miyoi sing aduna su sanathokpida umang asida mataw karamna leiramlibano haidana hangami maduda sanathokpina wari pumba miyoi sing aduda tamduna khangalami sanathokpigi matik magul adubu atopa khunge miyoi sing aduna asuki matik thagatpirami konadi logdraubi haiba jiba makhal asi mai yamna ki khangnarakpadagi umang mai thaduna loina tangkhairami konadi logdraubi anambana senpham leiraktabadagi maina chaktuna siba su phanayam yaungakhi hingawwa khara amana awangba chingthakpina kaba sangba ngamnaroidaba mafamda changsanduna lonakhi asumna hujiti khunsing adu mahausagum paturenda kumduna nga phaba chanaba haurami nimai amadi sanathokpi su masa ani duga punna nungaina pankhi mayam wari asi matang asaita loijare mathangi wari da mayam punna muk thengnarasi ngasigidi mayam dagi kainana ba bidai laujari